ꯆꯨꯝꯗꯕ ꯉꯥꯡꯕ ꯄꯥꯎ ꯁꯟꯗꯣꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯀꯣꯡꯒ꯭ꯔꯦꯁ ꯊꯥꯒꯠꯂꯨꯕ ꯀꯩꯗꯧꯒꯅꯤ ꯀꯣꯡꯒ꯭ꯔꯦꯁ ꯊꯥꯒꯠꯂꯨꯕ ꯀꯩꯗꯧꯒꯅꯤ ꯑꯣꯄꯣꯖꯤꯁꯟꯗ ꯑꯩꯈꯣꯏꯅ ꯆꯍꯤ 15 ꯏꯅꯥꯎ ꯎꯄꯦꯟꯗ꯭ꯔꯅ ꯆꯍꯤ 5 ꯆꯍꯤ 15 ꯆꯍꯤ 5 ꯃꯟꯇ꯭ꯔꯤ ꯑꯣꯏꯅ ꯌꯥꯎꯕ ꯃꯇꯝꯁꯦ ꯆꯍꯤ 15ꯁꯦ ꯁꯦꯟꯇꯔꯗ ꯆꯍꯤ 5 ꯑꯃꯗꯤ ꯑꯇꯣꯜ ꯕꯤꯍꯥꯔꯤ ꯕꯥꯖꯄꯥꯏꯖꯤꯅ ꯆꯍꯤ 2 ꯑꯃ ꯅꯔꯦꯟꯗ꯭र ꯃꯣꯗꯤꯅ 2014 17 ꯐꯥꯎꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯁꯤꯗ ꯑꯣꯄꯣꯖꯤꯁꯟꯅ ꯀꯣꯡꯒ꯭ꯔꯦꯁꯅ ꯁꯥꯁꯣꯟ ꯇꯧꯋꯦꯕ ꯃꯇꯤꯛ ꯅꯠꯇꯦꯕ ꯑꯩꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄꯗꯨꯒꯤ ꯃꯣꯏꯗꯒꯤ ꯕꯤꯖꯦꯄꯤꯒꯤ ꯒꯣꯔꯃꯦꯟ ꯅꯔꯦꯟꯗ꯭र ꯃꯣꯗꯤꯗꯒꯤ ꯅꯤꯔ ꯂꯧꯒꯗꯕ ꯅꯠꯇꯦꯕ ꯃꯤ ꯍꯥꯠꯄ ꯇꯨꯞꯄ ꯑꯗꯨꯒꯤ ꯃꯐꯝ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯁꯥꯟꯇꯤ ꯄꯥꯝꯕ ꯆꯥꯎꯈꯠꯄ ꯄꯥꯝꯕ ꯅꯨꯡꯁꯤꯅꯅ ꯖꯥꯇꯤ ꯚꯦꯗ ꯈꯥꯏꯗꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯍꯤꯡꯖꯕ ꯄꯥꯝꯕ ꯀꯦꯟꯗ꯭ꯔꯅꯤ ꯅꯣꯏ ꯋꯣꯛꯑꯦ ꯊꯥꯔꯦ ꯍꯥꯏꯅ ꯃꯣꯏꯗ ꯄꯥꯔꯥ ꯑꯃ ꯇꯝꯕꯤꯔꯁꯤ ꯑꯗꯨ ꯏꯅꯥꯎ ꯀꯦꯟꯗ꯭ꯔꯕꯨ ꯑꯩꯅ ꯀꯦꯟꯗ꯭ꯔꯁꯤꯒꯤ ꯃꯤꯍꯨꯠ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯄꯤꯔꯛꯇꯨꯅ ꯀꯦꯟꯗ꯭ꯔꯁꯤꯗ ꯆꯍꯤ 5 ꯇꯨꯡꯗ ꯍꯜꯂꯨꯔꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯈꯨꯗꯤꯡꯃꯛꯇ ꯅꯨꯡꯁꯤꯅꯅ ꯆꯥꯟꯅ ꯆꯤꯟꯅꯅ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯀꯦꯟꯗ꯭ꯔ ꯑꯃ ꯑꯣꯏꯍꯟꯅꯅꯕ ꯍꯩꯔꯣꯛꯁꯤꯅ ꯃꯣꯗꯦꯜ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤ ꯑꯃ ꯑꯣꯏꯍꯜꯂꯒ ꯃꯅꯤꯄꯨꯔꯒꯤ ꯀꯦꯟꯗ꯭ꯔ ꯍꯨꯝꯐꯨꯁꯤꯗ ꯍꯩꯔꯣꯛ ꯇꯧꯅ ꯂꯣꯏꯅ ꯇꯝꯖꯕ ꯑꯣꯏꯁꯅꯨ ꯑꯗꯨ ꯂꯥꯛꯀꯗꯧꯔꯤꯕ 12ꯔꯛ ꯁꯨꯕ ꯏꯂꯦꯛꯁꯟꯁꯦ ꯃꯅꯤꯄꯨꯔꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯍꯣꯡꯕ ꯑꯃ ꯄꯨꯔꯛꯇꯨꯅ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯁꯥꯁꯟ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯑꯒꯅꯤ ꯍꯥꯏꯕ ꯑꯩ ꯋꯥꯐꯝꯁꯦ ꯑꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯩ ꯊꯝꯖꯅꯤꯡꯒꯅꯤ ꯇꯨꯡꯂꯣꯝꯗ ꯆꯤꯡꯊꯈꯤꯕꯗꯨꯅ ꯍꯧꯖꯤꯛꯇꯤ ꯍꯩꯔꯣꯛ ꯀꯦꯟꯗ꯭ꯔꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯃꯔꯨꯑꯣꯏꯅ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯈꯪꯉꯦ ꯑꯣꯛꯆꯔꯦ ꯕꯤꯖꯦꯄꯤꯒꯤ ꯅꯝꯊꯥꯛ ꯕꯤꯖꯦꯄꯤꯒꯤ ꯑꯣꯏꯗꯕ ꯉꯥꯡꯕꯁꯤꯡꯁꯤ ꯃꯁꯤꯅ ꯈꯪꯖꯔꯦ ꯍꯥꯏꯗꯨꯅꯕ ꯈꯥꯡꯕꯗ ꯋꯥꯔꯕ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯏꯆꯟ ꯏꯆꯦꯁꯤꯡ ꯈꯣꯡꯆꯦꯠ ꯂꯥꯛꯇꯨꯅ ꯁꯤꯗ ꯂꯥꯛꯏꯕ ꯏꯃꯥ ꯏꯕꯦꯟꯁꯤꯡꯁꯤ ꯍꯩꯔꯣꯛ ꯀꯦꯟꯗ꯭ꯔꯒꯤ ꯌꯨꯝꯊꯣꯡ ꯑꯃꯃꯝꯗ ꯑꯃꯃꯝ ꯈꯛꯇ ꯂꯥꯛꯄ ꯑꯣꯏꯔꯝꯕꯗꯤ ꯌꯥꯏ ꯍꯩꯔꯣꯛ ꯀꯦꯟꯗ꯭ꯔꯁꯤ ꯌꯨꯝꯗ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯅꯅꯕ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯏꯆꯦ ꯏꯅꯦꯝꯁꯤꯡ ꯑꯩꯗꯤ ꯑꯃꯠꯇꯕꯨ ꯂꯩꯔꯝꯗꯧ ꯃꯥꯟꯗ꯭ꯔꯦꯕ ꯀꯔꯤ ꯅꯨꯃꯤꯠꯇꯅꯣ ꯚꯣꯠ ꯊꯥꯗꯒꯗꯕ ꯈꯨꯕꯥꯛꯀꯤ ꯁꯤꯝꯕꯣꯜꯗ ꯁꯤꯟꯁꯤ ꯅꯝꯃꯒꯦꯅ ꯉꯥꯏ ꯉꯝꯗꯅ ꯑꯩꯗꯤ ꯂꯣꯏꯅ ꯊꯣꯔꯛꯄ ꯃꯥꯜꯂꯦꯕ ꯊꯕꯛ ꯏꯪꯈꯥꯡꯗ ꯇꯧꯕ ꯈꯣꯠꯄ ꯂꯣꯏꯅ ꯍꯨꯟꯗꯣꯛꯑꯒ ꯑꯗꯨꯅ ꯋꯥꯔꯕꯁꯨ ꯋꯥꯅ ꯉꯁꯤꯗꯤ ꯇꯥꯡ 16ꯅꯤ 19ꯅꯤꯅ ꯁꯥꯕꯅꯤ ꯍꯟꯗꯛ ꯊꯥꯁꯦ ꯅꯨꯃꯤꯠ 15ꯅꯤ ꯇꯥꯡ 5ꯗ ꯊꯥꯗꯒꯗꯕꯅꯤꯅ ꯅꯨꯃꯤꯠ 10ꯅꯤ ꯐꯥꯗ꯭ꯔꯦꯕ ꯋꯥꯔꯕꯁꯨ ꯋꯥꯅ ꯈꯪꯕꯤꯔꯒ ꯀꯔꯝꯕ ꯃꯇꯝꯗ ꯂꯥꯏ ꯑꯣꯏꯈ꯭ꯔꯕ ꯑꯣꯖꯥ ꯏꯕꯣꯠ ꯇꯣꯝꯕꯤꯒꯤ ꯃꯇꯝꯗꯒꯤ ꯑꯗꯨꯒꯤ ꯃꯃꯥꯡꯒꯤꯗꯤ ꯇꯣꯛꯄꯤꯔꯣꯕ ꯍꯧꯈꯤꯕ ꯆꯍꯤ 30-40 ꯍꯩꯔꯣꯛ ꯀꯦꯟꯗ꯭ꯔꯗ ꯍꯤꯡꯁꯥ ꯇꯧꯕ ꯚꯥꯏꯑꯣꯂꯦꯟꯁ ꯇꯧꯕꯁꯦ ꯕꯤꯖꯦꯄꯤꯅ ꯃꯤꯍꯨꯠ ꯑꯣꯏꯔꯕ ꯕꯤꯖꯦꯄꯤꯅ ꯁꯥꯁꯣꯟ ꯇꯧꯔꯕ ꯃꯇꯝꯗꯇ ꯅꯠꯇꯅ ꯍꯩꯔꯣꯛ ꯀꯦꯟꯗ꯭ꯔꯗ इलेक्शनगीदमꯛꯇꯗ ꯈꯠꯅ ꯆꯩꯅꯕꯁꯤꯕꯨ ꯀꯗꯥꯏꯗ ꯌꯥꯎꯗꯕꯒꯦꯕ माना अपांबा पार्टी दा मामा डेमोक्रेसी चट लेपाक गणतंत्र सेपाक सिदगी प्रजा ने याबमीना शासन तौगदबनी प्रजा ने याबमीना मिगु ओइगदबनी हाइना इन चितना हौकी बचही मंगा दो हयोकी प्रजा सुना अपांबनी अखोय अंतंग येंजेगे हाइना बीजेपी दा केंद्र की मिहु थागत खिबने ना अखोय कांग्रेस ने तो कई सो हाइदेबा कोय प्रजा सिंह पांबा प्रजा सिंह अवोंग बगा पामना तौरिनी हाइना इनो केंद्र सु खासिक चही मंगा सि खांग लेबने अखोय कई सो हाइदेबा येंगसिको मोइना हेना अफबा तौबिरको ओइसिनो लाइ क्रमबा कोई लेबनेबा अफबा तौरपदि लाइना फुगाइबा येखाइबा फुगाइबा मिगी यों फुगाइबा सीना सिंगा गाड़ी नुमी लेकर तौरो फुगाइबा येखाइबा नतना हयो केंद्र कई पुरप यावगेबा मसी हयो केंद्र खप्त नते इंडिया की मफम खुद मक्ता
मणिपुर की मफम खुदिमक्तनी अदुना सिगुम्बा नमपु सातुंगी सासोन से थियंगु थियंगु लेने खल्लेबा मोइना डिक्टेटर तौदबा मोइना नमपु सापु तौदबा मफम कदाइदसु लैते अदुना प्रजासिंसी हाइकोपा कोनसनदबा तनबा